Babong, kadai jabi ke haino asuk nana thol isi bo. Thabam se ke tawbani sa ka loira mami sa tho amo Babong di sabi ra bro. ai di nani shaki gi hotel da saru rake Kari gino tienda mo chang sabi ru di bo. Yum da gi kok chara sakhi ge di leite. ya ta tori me hai nang khakpote ai yaudra di sa ka saru ena masoi dei ni ngai to leire na hai rei kan sida Eh, kanano hari si bo babong. kaino ni ngasi si ai khoi khara loktak ta koiru si haina ba adu da khoi myam ki sak to nani shaki gi hotel da silli adu da su saru ge to Koi ba sakada ba pakhang aina satre aduga. Hanu thangda babong na samna koi ba sapa pami se kari gino ba. tum le taning de noi di matam myam le riye yam chat pa yari akhoi di matam lo shala ba chat pa yari ngi de khar chalo ge to ba Ine sakhi tom bisu chat pa yaw duri bra babong. yaw ni ai ri ne ma su ngasi di ai yaw ba sida mai hotel ga du lon dhal lamaga tap ta na ke tharaga lakani hai ri ne Hanu thangda kashu kana roi da bada. kari kandani nang su nongan baga angan coaching ni tuition ni na sakra adu halakpati heta thengi ne sida busak thona ba mi thida ba yari bro As chak thong bu bu kayam kui ba thabak no da. Oh hayeng khai di na aina nang na ba loina hona ge babong. masi wa makha yam ta gre da imung si mi wa le khangati na na kaino sindana pusalak pa yadrai ba se ai di haibiri sini se handak tha sigi manungda nang na ne imong nu pi ma hek pusalak tra ba nama atu bi ba pusale khangu ko wa khantao Sumaina dhau khara tawte yari braiba aigi shan pasibu managa yum palu yadri sibu masi pambi dharaga awa thabi labu olab ja otom sakreda ngarangdi ang tuiba sasan thaksaluba mayamduna tumdra manedana ngasi phajana phaidharedana enjini am sola maneda wakhandana hawar su yadreda ai mangwon ho kawa ngamreba kana lege ai mangwon tam ta pukhatbiyo kana ai bema nambu kana hangbono Kura, I really can talk to Bani. A coin has a poche kara, you are to Javani. Kara we ho Kura. La Kari no ne ila ho do siba
ꯈꯨꯔꯥ ꯑꯩꯈꯣꯏꯅ ꯁꯥꯖꯕ ꯀꯦꯟꯗꯜꯁꯨ ꯌꯥꯎꯔꯤ ꯗꯨꯛꯁꯨ ꯌꯥꯎꯔꯤ ꯇꯣꯏꯂꯦꯠ ꯀ꯭ꯂꯤꯅꯔꯁꯨ ꯌꯥꯎꯔꯤ ꯈꯔ ꯂꯧꯕꯤꯌꯣ ꯈꯨꯔꯥ ꯅꯪ ꯍꯧꯖꯤꯛꯀꯤ ꯑꯔꯣꯏꯕꯒꯤ ꯇꯣꯏꯂꯦꯠ ꯀꯤꯅꯔ ꯍꯥꯏꯗꯨꯕꯨ ꯂꯦꯇ꯭ꯔꯤꯟ ꯁꯦꯡꯕꯩ ꯃꯍꯤꯗꯨꯔꯣ ꯃꯥꯅꯤ ꯈꯨꯔꯥ ꯑꯣ ꯑꯦ ꯏꯆꯥ ꯅꯤꯄꯥꯁꯨ ꯍꯜꯂꯛꯑꯅꯤ ꯑꯩ ꯁꯣꯏꯅ ꯂꯧꯍꯟꯒꯦ ꯑꯗꯨ ꯏꯕꯦꯝꯃ ꯑꯩꯕꯨ ꯃꯪꯒꯣꯟ ꯃꯊꯛ ꯐꯥꯎꯕꯗꯪ ꯈꯔ ꯅꯪꯅ ꯄꯨꯈꯠꯄꯤꯔꯝꯃꯨꯕ ꯍꯣꯏ ꯈꯨꯔꯥ ꯄꯥꯕꯨꯡ ꯑꯩ ꯂꯥꯛꯑꯦ ꯑꯣ ꯆꯥ ꯍꯜꯂꯛꯑꯕ꯭ꯔꯣ ꯍꯣꯏ ꯄꯥꯕꯨꯡ ꯏꯆꯟꯁꯤꯅ ꯀꯅꯥ ꯗꯗꯥ ꯑꯩ ꯔꯤꯂꯤꯠ ꯀꯦꯝꯗ ꯂꯥꯛꯆꯕꯅꯦ ꯄꯣꯠ ꯆꯩ ꯈꯤꯇꯪ ꯂꯧꯕꯤꯍꯧꯅ ꯆꯪꯖꯔꯛꯄꯅꯦ ꯔꯤꯂꯤꯐ ꯀꯦꯝꯗꯒꯤ ꯌꯥꯏꯅꯦ ꯂꯧꯍꯧꯒꯦ ꯗꯗꯥ ꯁꯤꯅ ꯑꯩꯈꯣꯏꯅ ꯁꯥꯖꯕ ꯀꯦꯟꯗꯜꯅꯤ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯅ ꯁꯥꯖꯕ ꯗꯨꯛꯅꯤ ꯎꯝ ꯌꯥꯔꯦ ꯅꯪꯒꯤ ꯀꯦꯟꯗꯜꯒ ꯗꯨꯛꯀꯗꯣ ꯗꯖꯟ 2 ꯄꯤꯔꯝꯃꯣ ꯍꯣꯏ ꯏꯆꯟꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯑꯩ ꯃꯤ ꯀꯧꯏ ꯗꯗꯥ ꯑꯏꯪꯕꯤ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯐꯖꯈ꯭ꯔꯦꯗ ꯅꯊꯟꯗ ꯂꯥꯛꯄ꯭ꯔꯥ ꯅꯪꯕꯣ ꯅꯠꯇꯦ ꯑꯩꯈꯣꯏ 5 ꯂꯥꯛꯄꯅꯦ ꯑꯁꯪꯕ ꯌꯨꯝꯁꯤꯡꯁꯤꯗ ꯑꯅꯤ ꯆꯪꯅꯈ꯭ꯔꯒ ꯏꯇꯣꯝꯇ ꯉꯥꯏꯍꯧꯔꯦ ꯍꯣꯔꯦꯟ ꯊꯣꯛꯂꯛꯄꯗ ꯑꯁꯣꯝꯒꯤ ꯂꯝꯈꯥꯏꯁꯤꯗ ꯊꯦꯡꯅꯁꯤ ꯍꯥꯏꯅꯩꯌꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯅꯨꯡꯁꯤꯅꯤ ꯗꯗꯥ ꯗꯔꯖꯟ 2 ꯌꯥꯔꯗ꯭ꯔꯥ ꯌꯥꯈꯤꯔꯣꯏ ꯉꯁꯤꯗꯤ ꯏꯆꯟꯅ ꯄꯨꯔꯛꯏꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏꯅ ꯂꯧꯍꯧꯔꯗꯕꯅꯤ ꯑꯁ ꯌꯥꯝ ꯍꯔꯥꯎꯏ ꯗꯗꯥ ꯗꯗꯥ ꯊꯦꯡꯅꯕꯁꯦ ꯄꯨꯟꯁꯤꯁꯦ ꯍꯤꯡꯗꯧ ꯃꯥꯜꯂꯤ ꯏꯆꯟꯒꯤ ꯌꯨꯝꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯗꯗꯥ ꯑꯩꯈꯣꯏ ꯌꯨꯝꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯩꯇꯩ ꯂꯩꯀꯥꯏꯗꯩꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯡꯖꯤꯡꯒꯤ ꯔꯤꯂꯤꯠ ꯀꯦꯝꯗ ꯂꯩꯔꯤ ꯑꯣ ꯑꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯀꯣꯏꯔꯛꯀꯦ ꯑꯉꯝꯕ ꯃꯇꯦꯡ ꯈꯔꯁꯨ ꯄꯥꯡꯉꯒꯦ ꯗꯗꯥ ꯁꯣꯏꯗꯅ ꯀꯣꯏꯕꯤꯔꯛꯎꯀꯣ ꯗꯗꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯆꯟꯕꯨ ꯆꯥꯛꯀ ꯆꯥꯔꯛꯑꯕꯣ ꯆꯥꯔꯛꯇ꯭ꯔꯤ ꯗꯗꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯥꯗ꯭ꯔꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣꯗꯅ ꯌꯥꯔꯅꯤ ꯗꯗꯥ ꯆꯥꯔꯔꯣꯏꯒꯦ ꯍꯣꯔꯦꯟ ꯍꯜꯂ ꯆꯥꯔꯨꯔꯒꯦ ꯍꯩ ꯌꯥꯗꯦ ꯆꯥꯃꯤꯟꯅꯧ ꯑꯩꯒꯤꯗꯤꯅꯦ ꯅꯣꯏ ꯅꯁꯥ ꯅꯁꯥꯕꯨ ꯌꯥꯅꯔꯕ ꯀꯩꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯁꯨ ꯉꯝꯗꯅ ꯋꯥꯔꯁꯨ ꯋꯥꯅꯅꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯌꯨꯛ ꯉꯟꯇꯥ ꯍꯥꯏꯗꯣꯛꯄ ꯍꯦꯛꯇ ꯆꯠꯀꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤ ꯃꯤ ꯏꯀꯥꯏꯅꯤ ꯏꯀꯥꯏꯔꯁꯨ ꯈꯪꯗꯦ ꯁꯤꯗꯕꯨ ꯀꯩꯗꯧ ꯏꯀꯥꯏꯗꯣꯏꯅꯣ ꯏꯄꯥꯅ ꯌꯥꯔꯤ ꯏꯄꯥꯅ ꯌꯥꯏ ꯍꯥꯏꯔꯤꯁꯤꯅꯤ ꯆꯪꯉꯣ ꯏꯆꯟ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯕꯦꯒꯁꯦ ꯑꯩ ꯄꯥꯏꯕꯤꯔꯒꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯆꯪꯉꯨꯅꯦ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ ꯆꯪꯉꯨ ꯍꯩꯁ ꯅꯨꯄꯤ ꯃꯆꯥꯁꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯃꯁꯤ ꯃꯑꯣꯏꯗꯕ ꯌꯥꯗꯦ ꯍꯟꯗꯛ ꯃꯇꯥꯡꯁꯤ ꯍꯦꯛ ꯅꯥꯟꯊꯣꯛꯈꯤꯕꯗꯅꯦ ꯆꯥ ꯅꯤꯄꯥꯁꯤ ꯅꯣꯡꯈꯥꯡ ꯆꯥꯏꯗꯧꯔꯤꯕ ꯗꯗꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ ꯋꯥꯗꯦꯗ ꯌꯥꯝ ꯀꯨꯏꯗ꯭ꯔꯤꯌꯦ ꯗꯗꯥ ꯉꯁꯤꯁꯦ ꯄꯨꯡ 2ꯗ ꯎꯅꯁꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯗꯤ ꯄꯨꯡ 2 ꯇꯥꯕ ꯑꯗꯨꯝ ꯉꯥꯏꯔ ꯂꯩꯔꯕꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯁꯥ ꯉꯝꯗꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯇꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯨꯔꯦ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯗꯤ ꯗꯣꯛꯇꯔꯗꯒ ꯌꯦꯡꯗꯕ꯭ꯔꯕ ꯌꯦꯡꯉꯦ ꯗꯗꯥ ꯀꯣꯛꯀꯤ ꯑꯅꯥꯕꯅꯤꯅ ꯌꯥꯝ ꯐꯅ ꯂꯣꯏꯅꯗꯕꯁꯨ ꯌꯥꯗꯦ ꯑꯩꯈꯣই ꯄꯥꯕꯨꯡ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯈꯪꯍꯦ ꯍꯦꯟꯖꯟꯈ꯭ꯔꯤꯅꯦ ꯑꯣ ꯄꯥꯕꯨꯡꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯈꯨꯟ ꯉꯥꯛꯄ ꯆꯠꯄꯗ ꯂꯩꯈꯤꯗꯕꯅꯤ ꯈꯨꯟ ꯉꯥꯛꯄ ꯆꯠꯄꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕ ꯃꯤꯅ ꯌꯨꯝ ꯃꯩ ꯊꯥꯈꯤꯕꯒꯤ ꯀꯪꯉꯥꯎꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯑꯃꯨꯛ ꯂꯩꯈꯤꯗꯕꯗꯨꯗ
ꯑꯩꯈꯣꯏ ꯃꯥꯗꯣ ꯀꯣꯛꯇ ꯍꯜꯂꯛꯈꯤꯕꯗꯒꯤ ꯉꯁꯤꯗꯤ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯔꯦ. ꯐꯔꯦꯁꯦ ꯑꯌꯤꯡꯕꯤ ꯅꯪ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ. ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ. ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯅꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯗꯁꯨ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯝꯃꯒꯦ. ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯁꯤꯕꯨ ꯃꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯗ꯭ꯔꯕ꯭ꯔꯥ? ꯑꯩꯁꯨ 이mit이다. 이슈 우닝에 이슈 빰마가 사느닝이 이모는 세바 떠보가도 빰에네. 헤이씨 꼭지 사이다고 시아니빠 야한바신다 나타난다. 마 뿌어가 마마드시 레히드라바 에이시도 꼭 사이다. ꯑꯌꯤꯡꯕꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯌꯥꯒꯦꯔꯥ? ꯀꯩ ꯋꯥꯅꯣ ꯗꯗꯥ? ꯑꯩꯁꯦ ꯌꯨꯝꯗ ꯃꯧ ꯑꯃ ꯌꯥꯝ ꯃꯊꯧ ꯇꯥꯔꯕ. ꯄꯥꯕꯨꯡꯅꯁꯨ ꯅꯨꯄꯤ ꯄꯨꯁꯜꯂꯛꯇꯦꯅ ꯉꯥꯡꯕꯗ ꯂꯣꯏꯔꯦ. ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯃꯊꯣꯡꯁꯨ ꯀꯌꯥ ꯆꯥꯗꯦ. ꯊꯥꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂꯛꯇ꯭ꯔꯒꯗꯤ ꯃꯥ ꯑꯣꯏꯅ ꯄꯨꯁꯜꯂꯛꯑꯅꯤ ꯒꯥꯅ ꯍꯥꯏꯔꯤ ꯄꯣꯠꯅꯤ. ꯑꯗꯨꯗꯤ ꯄꯥꯕꯨꯡꯅ ꯍꯥꯏꯗꯣ ꯆꯨꯝꯗ꯭ꯔꯣ? ꯗꯗꯥꯁꯨ ꯋꯥ ꯈꯪꯃꯟꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ. ꯗꯗꯥꯒꯤ ꯈꯪꯅꯖꯕ ꯑꯃ ꯄꯨꯁꯟꯅꯕ ꯇꯧꯔꯣ. ꯑꯌꯤꯡꯕꯤ ꯑꯩꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯈꯪꯅꯕ ꯂꯩꯇꯦ. ꯌꯥꯔꯒꯗꯤ ꯉꯁꯤꯁꯦ 이반이 ꯆꯠꯂꯁꯤꯕ. ꯀꯥꯏꯗꯅꯣ ꯗꯗꯥ? ꯑꯩꯈꯣꯏꯗꯅꯤ ꯀꯩꯅꯣ. ꯗꯗꯥ ꯑꯩꯕꯨ ꯄꯣꯛꯃꯤꯟꯅꯕ ꯅꯆꯜꯃꯛꯅꯤ ꯈꯟꯕꯤꯌꯣ. ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯖꯔꯔꯣꯏꯒꯦꯗ. ꯅꯪꯒꯤꯁꯤꯕꯨ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯗꯕꯩꯔꯥ? ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯑꯇꯣꯞꯄ ꯑꯔꯦꯞꯄ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯖꯕ꯭ꯔꯥ? ꯁꯦꯡꯅ ꯍꯥꯏꯌꯣ. ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯔꯣꯏꯌꯦ. ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯗꯗꯥ. ꯑꯩꯒꯤ ꯑꯇꯣꯞꯄ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯩꯒꯤꯗꯃꯛꯇꯗꯤ ꯏꯃꯥꯒ ꯗꯗꯥꯒ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ. ꯗꯗꯥꯗꯤ ꯑꯩꯒꯤ ꯆꯩꯁꯨꯅꯤ. ꯃꯈꯣꯡ ꯇꯦꯛꯂꯕ ꯃꯤꯅ ꯆꯩꯁꯨ ꯌꯥꯎꯗꯅ ꯀꯔꯝꯅ ꯆꯠꯀꯅꯤ? ꯐꯔꯦꯁꯦ ꯑꯌꯤꯡꯕꯤ ꯀꯞꯀꯅꯨ. ꯃꯤ 우기니. ꯅꯪꯒꯤ ꯐꯤꯔꯦꯞꯅꯕꯨ ꯑꯗꯨ ꯌꯧꯈ꯭ꯔꯗꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ. ꯑꯩ ꯃꯇꯝ ꯈꯔ ꯆꯤꯅꯥꯗ ꯔꯤꯁꯔꯆ ꯋꯥꯔꯛ ꯑꯃꯒꯤꯗꯃꯛ ꯆꯠꯂꯨꯕ ꯇꯥꯔꯦ. ꯃꯇꯝ ꯈꯔꯗꯤ 이반이 우나라로이. ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ. 헤이 빨리 이모 보라브라. 헤이 뿌라도 юм도 꼭 부술락봐 야들어. 그래도 미미임 되리노. 헤이 가나 힘들어. 이빨 나오르게. 아스 바보야 야락드레다. 그리 이모 보록드레봐. 하 낭구 대음 나오드러 뽀록봐 야들어. 낭구 뭐 혹시 안 누삐 대음 야마 해깁다이네. ꯑꯁ ꯌꯥꯔꯦꯗ ꯄꯥꯕꯨꯡ ꯑꯩ ꯅꯨꯄꯤꯒ ꯑꯝꯇ ꯊꯦꯝꯕ ꯍꯩꯇ꯭ꯔꯦ. ꯄꯥꯕꯨꯡꯅ ꯄꯨꯁꯜꯂꯛꯑꯒꯦ ꯍꯥꯏꯕꯗꯣ ꯄꯥꯕꯨꯡ ꯑꯣꯏꯅ ꯄꯨꯁꯟꯕꯤꯔꯣ. ꯑꯩ ꯀꯩꯝꯇ ꯍꯥꯏꯖꯔꯔꯣꯏ. 헤이 아두디 낭나네 부슬러우 야다두다. 빠나네 서우드네 파기 떠본. 바레세 게임도 와루른. 아 낭나 사기 큰나 사는 잡아 둑 레이브라는 하이브이 와니. 오직디 이사기 이모 이빠나 치니.
ꯏꯃꯧ ꯑꯣꯏꯖꯧ ꯅꯃꯧ ꯑꯣꯏꯖꯧ ꯄꯤꯒꯦ ꯍꯥꯏꯕ ꯀꯣꯡꯊꯣꯡ ꯑꯃ ꯂꯩ ꯑꯁ ꯄꯥꯕꯨꯡ ꯀꯅꯥꯝꯇꯗ ꯍꯥꯏꯔꯨꯔꯅꯨ ꯅꯆꯥ ꯃꯇꯝ ꯈꯔ ꯆꯤꯅꯥꯗ ꯆꯠꯆꯔꯨꯕ ꯇꯥꯔꯦ ꯑꯦ ꯅꯪ ꯁꯤꯅꯥꯗ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ ꯔꯤꯆꯥꯔꯖ ꯋꯥꯔꯛ ꯑꯃꯒꯤꯗꯃꯛꯇꯅꯤ ꯑꯁ ꯅꯪꯒꯤꯗꯨ ꯆꯠꯇꯕ ꯌꯥꯗꯕ꯭ꯔꯣ ꯆꯍꯤꯗꯨꯁꯨ ꯑꯦꯛꯁꯄꯤꯌꯥꯔꯤ ꯑꯣꯏꯕꯅ ꯍꯥꯜꯂꯅꯤ ꯅꯪꯕꯨ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤꯗ ꯄꯥ ꯁꯣꯟꯖꯤꯜꯂꯛꯑꯦ ꯄꯥꯕꯨꯡ ꯑꯩꯒꯤꯁꯦ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯛꯈꯨꯝ ꯄꯥꯟꯅꯗꯨꯅ ꯂꯩꯈꯤꯅꯤ ꯍꯣꯏꯗꯦ ꯀꯔꯤꯒꯤ ꯆꯥꯛꯈꯨꯝ ꯄꯥꯟꯅꯔꯨꯅꯦꯒꯦ ꯁꯤꯗꯩꯗꯤ ꯏꯊꯟꯗ ꯉꯥꯏꯗꯧꯔꯕꯅꯤꯅ ꯁꯈꯤ ꯇꯣꯝꯕꯤ ꯍꯣꯏꯗ ꯅꯩꯔꯦ ꯍꯦꯛꯇ ꯆꯥꯔꯨꯔꯒꯦꯗ ꯍꯩ ꯉꯥꯏꯈꯣ ꯋait ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯀꯧꯊꯣꯛꯀꯦꯀꯣ ꯄꯥꯕꯨꯡ ai pagi choktor ngài kho mây wo ki ji ipa mây lâu ra ki ko ꯍꯣꯏ ꯄꯥꯕꯨꯡ ꯃꯥꯌꯣꯛꯄ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯕ꯭ꯔꯣ? ꯕ꯭ꯔꯣ ꯀꯧꯔꯛꯀꯅꯨ ꯍꯥꯏꯕ ꯃꯣꯏ ꯇꯥꯃꯣ ꯀꯧꯔꯛꯎ ꯍꯥꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯅꯦ ꯃꯇꯝ ꯈꯔ ꯃꯤꯒꯤ ꯂꯝꯗ ꯂꯩꯔꯨꯔꯒꯅꯦ ꯌꯨꯝꯗ ꯍꯜꯂꯛꯄꯁꯦ ꯃꯩ ꯑꯣꯛꯅꯩꯌꯦꯕ ꯑꯗꯨꯒꯤꯅꯦ ꯑꯣ ꯊꯦꯡꯛ ꯌꯨ ꯃꯣꯏ ꯇꯥꯃꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ mây wo ke de lepo hey na chi di ya din he cha ngai kho ai be mo ngai kho ngai kho i kai non he kalo ai be manu su kalo kan tho ai kho ai bunga si nupi masa si kanano ꯄꯥꯕꯨꯡ ꯅꯃꯧ ꯅꯨꯄꯤꯅꯦ imong aina haipet chingnei ne imong manam nameba yam nungaijare da ide edudi hayeng tai do pachana ba nang imam dhajaga chigong lega do ainta paw haru gi ko ngai kon he imong sibu kai lekai da gi no maming kari kawi ꯄꯥꯕꯨꯡ ꯑꯩꯒꯤ ꯃꯤꯡ ꯆꯟꯕꯤ ꯀꯧꯏ yai chanbi yai ꯆꯤꯅꯥꯒꯤ ꯕꯩꯖꯤꯡ ꯁꯍꯔꯗꯩꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯤꯅꯥꯗꯒꯤ ꯑꯍꯜ ꯂꯃꯟ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯣ ꯑꯩꯒꯤ ꯃꯄꯥꯗꯤ ꯂꯩꯇꯦ ꯑꯩ ꯆꯧꯇꯣꯝꯕꯤ ꯀꯔꯤꯅꯣ ꯏꯃꯧꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯆꯨꯝꯕꯅꯦ ꯄꯥꯕꯨꯡ ꯑꯩ ꯃꯥꯒꯅꯦ ꯑꯣꯟꯂꯥꯏꯟꯗ ꯈꯪꯅꯖꯕꯅꯤ ꯑꯣꯟꯂꯥꯏꯟꯗ ꯍꯣꯏ ꯑꯗꯣ ꯃꯥꯅ ꯃꯩꯇꯩꯂꯣꯟ ꯑꯁꯨꯛ ꯁꯨꯅ ꯊꯣꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧ ꯀꯩꯅꯣꯅꯦ ꯄꯥꯕꯨꯡ ꯆꯟꯕꯤꯁꯦ ꯋꯥꯡꯖꯤꯡꯗꯒꯤꯅꯤ ꯋꯥꯡꯖꯤꯡꯗꯒꯤ ꯆꯤꯅꯥꯗ ꯋꯥꯡꯖꯤꯡꯗꯒꯤ ꯕꯩꯖꯤꯡꯗ ꯃꯗꯧꯒꯤ ꯍꯥꯡꯇꯛꯇ ꯌꯨꯝ ꯍꯣꯡꯈꯤꯕꯖꯥꯠꯅꯤ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯄꯁꯤꯗꯤ ꯀꯝꯗꯧꯅꯤ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯄꯥꯕꯨꯡ ꯌꯥꯅꯤ ꯄꯥꯕꯨꯡ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯋꯥꯕꯤꯔꯣꯅꯨ ꯑꯩꯈꯣꯏꯅꯤꯁꯦ ꯂꯝꯒ ꯂꯥꯞꯄꯁꯤꯗꯅꯦ ꯑꯥꯗꯒꯤ ꯀꯩꯅꯥ ꯀꯠꯂꯒꯅꯦ ꯊꯥꯔꯛꯑꯕꯅꯤ ꯍ꯭ꯋꯥꯠ ꯀꯩꯅꯥ ꯀꯠꯄ ꯋꯦꯗꯤꯡ ꯑꯣ ꯐꯔꯦ ꯆꯪꯉꯣ ꯑꯩꯅꯦ ꯃꯥꯝ ꯊꯥꯖꯗꯣ ꯋꯥꯔꯤ ꯑꯝꯇ ꯁꯥꯔꯨꯈꯤꯒꯦ ꯏꯃꯧ ꯑꯃ ꯂꯥꯛꯏ ꯑꯩꯗꯅ ꯄꯥꯎ ꯑꯝꯇꯪ ꯄꯤꯔꯨꯒꯦ ꯆꯪꯉꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯆꯪꯉꯣ 이씨, 애기 이모 눈빛이 얌니 스마트 오이래다. 오이다, 지나 눈빛이 그래 스마트 오이답니까 이노네. 이모 눈빛 지나래 오이랍니다. 아이디, 지나도 얌 또이전 방언이. 이씨, 아이 하영 먹자께 지나다. ꯃꯗꯨꯕꯨ ꯎꯊꯣꯛꯄ ꯌꯥꯕ ꯋꯥꯔꯣ? ꯑꯩꯕꯨ ꯀꯅꯥꯅ ꯈꯟꯗꯨꯅ ꯗꯗꯥꯅ ꯍꯥꯏꯔꯤꯈꯩ ꯌꯥꯅꯤꯁꯤꯔꯣ? ꯑꯁ ꯑꯌꯤꯡꯕꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯑꯝꯇ ꯌꯥꯎ ꯀꯩꯗꯧꯔꯒꯦ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ
ꯑꯗꯨꯒꯅꯦ ꯄꯨꯝꯅꯃꯛ ꯈꯪꯒꯅꯤ ꯌꯥꯔꯦ ꯑꯩꯕꯨ ꯇꯧꯁꯤꯟꯅꯔꯒ ꯗꯗꯥꯅ ꯑꯇꯣꯝꯕꯤ ꯑꯣꯏꯅꯕ ꯁꯤꯜꯂꯤꯗꯣ ꯑꯩꯁꯨ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯑꯁ ꯑꯌꯤꯡꯕꯤ ꯑꯩ ꯅꯪꯕꯨ ꯀꯃꯥꯏꯅ ꯋꯥꯈꯜ ꯇꯥꯍꯟꯗꯣꯏꯅꯣ ꯉꯝꯕꯨ ꯉꯝꯃꯤꯅꯦ ꯆꯤꯅꯥꯗ ꯔꯤꯁꯔꯁ ꯋꯥꯔꯛ ꯆꯠꯂꯤꯅꯦ ꯀꯥꯏꯅ ꯅꯨꯄꯤ ꯊꯤꯕ ꯆꯠꯂꯤꯅꯦꯗꯤ ꯍꯥꯏꯅꯤꯡꯗꯗꯅ ꯑꯌꯤꯡꯕꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯑꯝꯇ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯥꯛꯑꯣ ꯍꯥꯏꯕ 이모는 라이가 그런 것이 운동나 뻑적하고 운동 렘적하고 very good 이빠 얌필이 아도 샤길라 선tel로 breakfast Yes, Daddy. 아 데디 거고는 이거 뭐 Yes, ikubo. 에이 모시 야더리 이모는 담비다나 에이슈 잉글리시 파트나 thiết 바해래 이마노 매암 티나바다 잉글리시 론바다 아이나 넘버 1 top 젤레버니 hojikcha 잉글리시 론바다 아이나 넘버 1 top 네 Ikubo, breakfast tea. 웰컴 얌돌로라 그러다 낭기 사시부 우직 론바라 나랑기 사라 Just now, ikubo. Howjik lon bani. 아니 비에만 낭지 라이게서 마나이 싹 통에 싹쿰 쌍기바가 싹 로이레 헥타이레 낭기 싹도 가만히 또 통모노이드나 아이나 로네 얘기 하이버수 이샤니 파나 예ngu는 헥타이 에이 이샤니 파시수 간발로도 짜오라바 에이 마보고 커보 Yes, ikubo. Howgot kre. 까이 착하니 하령기 No, I can't get ikubo. ꯍꯩ ꯑꯗꯨ ꯍꯪꯒꯗꯝꯅꯤꯅꯦ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯀꯩꯗꯧꯕ ꯆꯠꯂꯤꯅꯣ ꯍꯥꯏꯕꯗꯣ ꯍꯌꯦꯡꯒꯩꯗꯤ ꯍꯪꯒꯗꯝꯅꯤꯀꯣ ꯍꯪꯉꯨꯀꯣ Yes. Charge me ikubo. ꯑꯩ ꯆꯥ ꯊꯛꯑꯁꯤꯗꯤ ꯀꯩꯅꯣ Charge me ikubo. ꯅꯪ ꯀꯣꯛ ꯉꯥꯎꯔꯕꯣ ꯍꯩꯃꯥ ꯅꯪꯕꯨ ꯑꯍꯤꯡꯒꯥꯅꯤ ꯊꯤ ꯅꯨꯡꯉꯥꯏ ꯇꯨꯝꯗ꯭ꯔꯕꯅꯦ ꯕꯦꯝꯃ ꯕꯦꯝꯃ ꯄꯥꯕꯨꯡ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩ ꯂꯧꯒꯦ ꯅꯪꯕꯣ 이모 완들지 우드러 우이 ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ 우이 그이도르게 가이나 그야다 더와 사드리버노 안돼 나오니 낭보 ꯄꯥꯕꯨꯡ ꯋꯥꯟꯊꯈ꯭ꯔꯁꯅꯨ ꯃꯍꯥꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯃꯥꯗꯤ ꯆꯤꯅꯥꯒꯤ ꯂꯥꯏ ꯐꯗꯤꯕꯤꯅꯤ 하 지나기 라이프디비 ꯄꯥꯕꯨꯡꯅ ꯅꯃꯧ ꯄꯥꯝꯕꯗꯨ ꯎꯕꯗ ꯑꯩꯅ ꯆꯤꯅꯥꯗꯒꯤ ꯂꯩꯔꯛꯄꯅꯤ ꯉꯔꯥꯡꯗꯣ ꯑꯩꯅ ꯃꯥꯒꯤ ꯕꯦꯇ꯭ꯔꯤ ꯆꯥꯔꯖ ꯇꯧꯈꯤꯗꯕꯅꯤ 그리노래 쩍도 낭나 하리두고
이모씨부 대박 미워이바 나티 하이바 해석돌 이모씨 눅시네 오직다네 이모는 론바 싸가 테이반 잉글리시카 론다나 이모가 와리 사나라비네 아이 이모 다독방가 뭐예 ꯀꯔꯤꯝꯇ ꯈꯟꯕꯤꯔꯣꯅꯨ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯄꯥꯕꯨꯡꯒꯤ ꯑꯁꯦꯡꯕ ꯅꯃꯧ ꯅꯆꯥꯅ ꯄꯨꯖꯔꯛꯂꯕꯅꯤ ꯑꯌꯤꯡꯕꯤ ꯄꯥꯕꯨꯡꯕꯨ ꯈꯣꯏꯔꯝꯃꯨ ꯄꯥꯕꯨꯡ यारे यारे हदक न करी लंगी लाई फदी बिनो जापान दगिरा जर्मन दगिरा ꯄꯥꯕꯨꯡ ꯁꯤꯗꯤ ꯂꯥꯏꯐꯗꯤꯕꯤ ꯅꯠꯇꯤꯌꯦ ꯑꯁꯦꯡꯕ ꯅꯃꯧ ꯅꯨꯄꯤꯅꯤ अईबु कमाई थजदैनो लाई फदीबीबु मीगा चप मनन सारीसिबु अईबु करम न थजौ हाइबनो ꯄꯥꯕꯨꯡ ꯃꯤꯒꯤ ꯂꯝꯗꯗꯤ ꯆꯥꯎꯈꯠꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯅꯨꯡꯒꯤ ꯖꯨꯛꯇꯒꯤ ꯈꯤꯇꯪꯗꯅꯤ ꯐꯔꯤꯕ ꯆꯥꯎꯇꯣꯜ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯂꯥꯏ ꯐꯗꯤꯕꯤꯁꯤꯅ ꯀꯔꯝ ꯇꯧꯕ ꯇꯥꯕ ꯌꯥꯅꯤ ꯄꯥꯕꯨꯡ ꯍꯌꯦꯡꯃꯛ ꯑꯣꯟꯂꯥꯏꯟꯗ ꯑꯩ ꯄꯦꯀꯤꯡ ꯇꯧꯔ ꯊꯥꯈ꯭ꯔꯒꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ 이모 비마 낭나 잉글리시 담비로마니 낭 나탕마 뽕까지 낭 아이기 이모 오이는 방적했고 낭 딸방미 오이는 뽕놓고 낭 나이브 잉글리시 담비키만 아이는 낭 라이디 워르수 까오방함 되나이겠다 보이다 라이디 오르버스나 이마우니 간 그러면 아이나 낭부 굳지나 소크로 낭 마탕마 뽀하고 돌아이라 마디나 나이방 미워이나 뽕라오 아이기 이마우이마 방안 비었고 이마우비에마 지나이 라이디비